미오이바 ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯐ ꯅꯨꯡꯉꯥꯏ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯍꯧꯕ ꯁꯛꯅ ꯁꯣꯟꯅꯍꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯒꯁꯨ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯐꯪꯕ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯕꯨ ꯃꯤꯡꯆꯠ ꯎꯔꯣꯡ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯈꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯡꯇꯧ ꯇꯧꯔꯝꯗꯅ ꯃꯥꯂꯦꯝꯁꯤꯅ ꯁꯛꯅ ꯁꯣꯟꯅꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯈꯛ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ We have to do something special. ngasi mayamda khudol tamjagadoriba warisisu taibangsida tasing thokibadugumba yam inspiring oiba wari amakhakni. Warisigi hero oidoribani pasibu kari manumgi mioiba khunaisna sakna sona horibana DS na magi manumda kari manumgi thoina video semlibana haibadu mayam puna khangminase. 1962 gi matamni Brendan Grimshaw haribani pasai London gi pauchi amagi editor oina thautori. mahak chahi nifurum sure mayumdi pantri. Brendan mana tawzariba sinpamstaida mai paktaba yadi haiba akanba chatpa manglana maloina zaba midadune. Adubu Brendan magi punsi editor oribidu toglaga mana nongda khanjaludaba dugma makhalki punsi mahingamda hinglakini malemasna mabu sakna Sonnarakkhi haibasi mama sadi khangzadri. nongma moy office ki achamba thoram amada Brendan na chahi 10 ki loan oigedaba Nipam cham khak thengnarami. Nipam chaduna mangonda hangakhi kaka nang mim ta da bisingna pungkoi question be Ithat amdana tomte hingoba ngamgadra. Phagi oi kari oi hangpo hangnina Brendan su phagi oi kari oi dum khumami. Kay ngamoi doino adu yam nungai ba wani kaino. Sigi chamchamba wahang pakhumsidagine Brendan gi punsi anoba avataram hingaknabagi lambi phalak doribasi. Nupam cha si thengna khibanu mitugi numadangne nong kana zuri. Brendan tumthaba yada wakhal amada phumbangna leiri. Atei topa wakhal nate Nipam saduna hangakhiwa mi tada Ithat amada ma mathanta leiba ngamgadra haiba wahangdugi matangdani Brendan phumbangnaribase. Oidamu yetamu ngahang onthoraba matung Brendan da idea ama lakhi. Kanagumbanadi angang wabu wa ina lawedana angawbuni haigani noknabasu yaugani noknagadabagi ngaiduna leiba siki chingdabasingna krikrik inadaba miyoiba khunaini. Brendan mina khaningbam khai khanjasano magi wakhala laiba idea-dudi thabak to onthoktunadi toklaroi ma chapingna lepakhi. Magi idea-dudi kishnate nupam sadun mangonda ichamchamna ngamgadrana hangakhiwa wafamdo madu tasengna thabak to onthokpa haibasni. Masigdamak Brendan mana leiba ngamgadaba apikpi Ithat amata sengna thiba horakhi. Hoi ma tolop jom phangba thabak toba midi nate adubu matam kuinari tungsin charakpa masagi apartment ama leinabagi sel khradi magi leijai. Brendan mana chahi kya changna tungsin jarakpa masagi apartment ama leinab sanphamduna sales haribali box da leiba Moin Island haribi Ithat suina leinanaba ma sem sare. Chawkhalaba matam sigi wata padaba sahar madagi phangba nungaiba madi khudong chabasingdo thadoklamduna magi lemhauliba punsi saruktu maikai maridi isingna pungkoi question ba athapa chikpi Ithat amada mathanta lelunaba Brendan sem sabu loire. Mana leidori Ithat se meter chamri marifu sangi meter chahum pai. Hari Ithat se ikui dana Brendan na lupa lakh 10 gi mayada leikhi jingnadana leikhi. Numit kharani gi matungda Brendan taibang mi amata khunda Ithat staida mana ahanbo helagi matagum malakhi. Brendan sumni makuta khawni khak yalaga Ithat sida thunglakhi. Ahanbada Brendan na masagi leinabu ugi yumamana sarame. Mana purukpa chathak singdusu haisingna sizinaragadi chahi amaramdi chanaba yabagi changni haidi ngalingai matamsi mana nga phabda khloidragasu ma charadi helaroi haibani. Suti numit haiba malaida nonggi tek honajarakpuna mafamarang khangdalana Ithat se pukning huningai oina fajaba lamkoibasingi thungpham amagum kabuk yingba yaba horgle. Ithat sida mathanta lairakpa chahi amagi matungda Brendan yumthangna Ithatagi rinla fortune ko banha ama sakhangnaraktuna makhoini magi Ithat sidaida punna leiminaba horakhi. Ithat se sem sagatpa amadi masna lairiba sajaksing yingsinba ngak senbara nahasna Brendan gi mating yam chawna pangkhi matam punamakta pangkhi. Matam asum hauki
Ithat makoini mapam chawgum leminarakpa chahi 10 phajalagle chahi 10 romsda makoini na usar lising taruki mathakta thaduna masing lakngamdrabu chik lising kya gi changjafam bibirakhi kaya da sing thaningai wai khraba thabagno prakiti mana penbi khravadi mahi chadna dokte Brendan gi thatsta hana leramdaba che makhal mathel kya nong sum pasilaktuna chahi ongi matungdadi malem siga tei mafam singdagi musillabo che makhal kya yauna punwu che makhal lising ani gi mathaki magon sarare Brendan gi thatsta ida tongan bu section gi lakngamdraba masingi sanguna Brendan gi that kya tiada mensilare Brendan ithat chigi jiba panbasing ngak sendun lerak chahi kun gi matungda malem makoi pungstai da magi wari sei nungsibali na mamagum paktak sandokpa horakhi magi mapawtabu khwaina khawrang na tagadabagi ngaiduna leinarakhi Brendan aduki mati popular horakhi thapla famsingdagi tongan balibak singi journal sing laktuna magi thats da mabu interview lawnabagi paring lenglakhi Brendan thats da lerakpa chahi nifugi matung 1996 da masani izaba punsiwari A Grain of Sand The Story of One Man and an Island hariba autobiography si fonglakhi malem sin thumbagi readers kyana magi punsiwari se yam pamna panakhi 2007 da Brendan gi khwainuk najava masada masagum leminajar purin la forsun cancer da Hallakkhidre masdagi chahi marifu matai surba Brendan ithachta mathan tamung leiba horakhi masidi Brendan gi ithachta cells haribali baksigi apun basanga masingi saruk ohum thokpagi anidi magi ithachta leire 2010 da Saudi Arabia gi thonga chamana Brendan da magi thatsi $50 million ta lejarage mayam gi awa pothafam entertainment na thanmadugumba luxury resort amoina sadok lage dan harakhi balaiki $50 million saibasi masi onthongna yang khrabisan phamne adubuni thonga zadu da Brendan na sumna pakum piki masigi mafam simakti swargada leiba lei kolamagi masjid kumbani sanai yunai namagi damuk sena leiba yaga dam famdu nate adomna resort ama semningi bududagi yana aina mafamsibu national park moina samgat ingmugi pambalese makwang kola fa hona bale kidaba Brendan gi hona mal mahi yandana tokide matam amri shishina jiba kharakak len bithatsi masdi maming chalaba national park ama oire Moin Island National Park ningthong machadu gi mafam da haido ki wado Brendan na ngaklamki Brendan gi national parks na atei mafam singdagi square meter khudingi makal gi saw section leibasu magis na hele national park sei lamkoi basing da makso thong launa hangtuna thamli journalist na khwai tuina hangkibo hang adong karigumda loni oi phark dabra haibo hangsta Brendan asumna pakum piramki aigi punsida loni oi toina fawki adubo madumakti aini thats da laktringai aina London da leningi madongi wane masine masagi chahi nifu surabani pa amana magi punsi maing hongdokpa pamakpadagi lawkiba firef amana pohalakkiba Brendan grimso inspiring oi bawari